BJP Manipur Pradesh ki President Sarda ki Escort Masel Marakta ningai sangdana rakpadagi personnel amana atopa personnel ama nongwaina kapkre. Hairiba thogdo asing asi ayuk pung 13 khra helakpa adwaida Imphal East District Police ki manung sanba Brahmapur Bamol Lekai da leiba Sarda ki mayumakta da thokibane. Thogdo aduda sokpadagi housing North AOC da leiba Ras Medicity da laikan ariba personnel adugi maming Aribam Bimol Chandra Sharma apokpa Veera Chandra Kawi hairi Naharu me lekai dagini mahak ahanba oina Jenims laikan naraba matungda Ras Medicity da refer torokibane. Housing asokpagi fibam luna leiri hairi mahak punongmaina kapliba personnel adugi maminga Thongin Thang Vaike kawi mahaki rifleman number na 132001578 Thaudo wasigi matangda police ki phangba pawgi matungi nadi ngasi ayuk Sarda bungak senanaba lainga ki maikai dagi deploy tawriba personnel sing saksanaki maduda soklaba personnel Bimochandra amasung Thongin Thang Vaite anigi marakta marai yenarakpadagi thaudo adu thokibane thaudo adu da senariba Thongin Thang Vaite Porompat police na fagat kibaga loinana police custody da thamkre hairi Panbayabri President Sarda ngarang BJP ki National President JP Nadana korokpadagi Minister N Biren Galoinana Delhi da sangkibane